Lakhipur online puthok saba January ki tang manga nongmaijing numit ki Khomjinba Pao tabirasi. Ahanbada Maroiba Pao Assam ki Panchayat Mikhal Lakliba February ki tang 10 ki manungda pangthok lagani. ISRO na hap ki ba Mangal Maru Singh numit mari ni damai pakna maton chongan mangam kre. Sana thakna ba polam sing newspaper da yom laga pitana ba fasai na khangalakle. Bharatagi haukiba Jagdeep Singh na malamgi manungda khwaidagi salary wangna phangba employee oire. Jiri College ki founder president oibiramba former minister Thaudam Devendra na laikhitabada college asina awaba phongdorakle amasung sub junior football tournament ta hayeng SBYC ga Anandamoy club ka final da sanaragani. Haujik mapung oiba pau tabirase. Assam ki Panchayat Mikhal Lakliba February ki tang 10 ki manungda pangthokna naba pandam thamli haina CM Himanta Biswa Sharma na phongdokre. Wafam singarang Gwalpara jila da Rava Hasong Autonomous Council ki museum ama maikhuma hangdokpa mari lenana paumi singda phongdokhibani. Rava Hasong Autonomous Council ki Mikhal su Lakliba March tha asida pangthoklagani haina mahakna makhata na phongdokhi. Indian Space Research Organization ISRO na handakta thakat kiba PSLV C60 mission gi matingna sudnata gi numit marini gi manungda makoina hap kiba Mangal Maru Singh ngarang maipak na maton chongma thengnakre. Gravity leitaba mafam dasu maipak na maton chonghan mangam kiba sina tungi space mission singda chatkadaba singda matam kuina space ta thabak tawbada kanaba piragani hairi. ISRO gi compact research module for Orbital Plant Studies ki changing asida Punnamaru Nipan khak Bikram Sarabhai Space Center na yamna ningthina program tawduna haukiba December ki kunthra da thakat kiba aduna subnata gi numit marini gi manungda ngarang January ki tang marida maru adu maton chongkiba thengna kibani. Chana thakna ba polam sing newspaper da yom laga pitana ba lebaka sigi Food Safety and Standard Authority of India phasai na khangalakli. Lambi mapan da chana ba pochai yoliba street vendor singna newspaper da chana ba pochai yom laga piriba si tawdana ba phasai na akan ba wafam thamlakli. Panba yai newspaper print tawbada seasonary ba machu asi hu chen ba potlam kya yawbana maram oiraga masida chana ba pochai yomduna chaba haibasi hakchang da amangmo helli haina pawasina hairaduna newspaper da chana thakna ba pochai yomlaga yondana na ba khangalakli. Kendra Sarkar na chahi asidagi hauduna laibak sinba thungna leiriba primary health center singda sel tingdana makal humbutra marigi free test tawbagi khudongchaba pigadawri masida kidney amasung liver test tawthokpagi khudongchaba su pigani hairi. Digital Data Protection Act ki makhada leibak asigi chahi 19 makhagi angang singna karigumba social media da account hangdokpa tharabadi makoi gi ahalaman singdagi ayaba lawba mathau tagani amadi masigi matangda anoba chatnabi February tha sidagi semlagani hairi. Bharat Sarkar ki Institute ama oiriba Rural Self Employment Training Institute RSETI Assam ki Kasar District ki Director yauna lakliba January ki tang 8 leibak popo numit ki ayuki pung 13 makhai taba matamda Kasar gi 720 Taekwondo Association ki office Lakhipur Fuller tolda hairiba training program asigi hiramda awareness program ama silangle. World Mitai Council ki Co District Committee Women Front Lakhipur Nongin NGO United Northeast Charitable Society amadi Mitai Entrepreneur ka khusamnaraga pangthokataba awareness amasung mingchanbagi thoromasida lamdamasigi miyamna matam sana lakpituna saruk yabina ba loinana thoromasibu mapung phan binana ba nolugna ningsinglakli. Bharat tagi haukiba haujikna US ta leiriba Jagdeep Singh na malemgi manungda khwaidagi wangna salary phangba employee oire. Mahaki chahi gi income lupa crore 13 makhai ne aduga nongmagi mahaki salary asi lupa crore 9 oire hairi. USA California gi Quantum Scape ta mahak CEO oire.
New Delhi da pokiba electric vehicle battery technology gi lamda thoidok hendokna saithoi singthoiraba Jagdeep Singh Stanford University dagi BTech loiselaba matungda University of California dagi MBA loisinkibani Lising aniga tarada mahakna solid state lithium metal battery sabaga mari leinaba company QuantumScape linkatki Jagdeep Singh gi nongmagi salary asi Google gi CEO Sundar Pichai amadi Microsoft ki CEO Satya Nadella dagisu yamna henkre Nuclear scientist Dr. Raja Gopal Chidambaram laikitabada Pradhan Mantri Narendra Modi na awaba phongdokre Pradhan Mantri na hai Dr. Raja Gopal Chidambaram Bharat ki nuclear program semgatpada maruoiba thaudang laukibasingi manungda amani Pradhan Mantri na mahaki X ta Chidambaram asi Bharat ki nuclear program semgatpada maruoiba thaudang laukibasingi manungda amani amasung Bharat ki scientific amasung atai lalong kaya gi mapangal kankatnanaba anauba thabak kaya mahakna pangthokki hairi Khanganjaba ma Lakhipur West Bazar gi PHC manakta leiriba healthcare pharmacy da makhal makha ana layengi damak maming leiraba doctor ke ana layenga dori arthritis paralysis diabetes prostate ki problem kidney da nung leiba amadi liver chauthokpana singbagi damakta Dr. N Ranjit Singh MBBS DMB DSC na sagolsen khudingi nungthil gi pung amadagina numidang wairam pung taruk phawba layenga dori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa khudingi nungthil gi pung ani dagi numidang wairam pung taruk phawba layenga dori adongi khudong chaba matungina mobile number 9612167161 number asida mangjauna na booking tobina naba Lakhipur West Bazar gi PHC manakta leiriba healthcare pharmacy gi maige dagi khangalakli Jiri College ki founder president oirambata natana matam sangna term kyarak Jiribam Kendra dagi mihud MLA minister oina miyam gi seba tobiramba amadi Manipur sarkar gi cabinet minister kayarak oiramduna sarkar gi lengak londa achauba thodang lobiramba Thaudam Devendrana kanghaudana isor gi khuya tan ki bada thamoi sokna nungai daba phongdokpa oina Jiri College ki oja singna leikhidraba ki maphamda awaba phongdokpa ki tharumama Jiri College ta ngarang pangthokre Thoramasi Jiri College ki principal R.K. Sanajaubi Devi amasung assistant professor Dr. Haubam Joykumar Anina daista phamki leikhidrabagi maphamda nungaitaba phongdokpa oina minute ani tumina leptuna awaba phongdokhi matungda Thaudam Devendrana Jiri miyam gi damak tobiramba thabak amadi Jiri bambu chawkhatnana ba honabiramba kaya bu singtharaduna wafam kaya phongdoknaki Nasi korupsi itu dulu yang betul ini musnah berapa atau betul rumani jadi bangki mata-mata itu 7 times aja berjalan saya beritahu tadi tak jadi bangki rasa ini juga mau beritahu tadi MLA aku bilang mata sana yang di sebab tahu siapa atau apa ahli komunikasi tahu tak ada terusik Mayamnya kau mengat doaina mama atau lupa mama program de bersih masani sahih jangan apa amati makleda amat mereka lagi terkait hariba lagi pergi pausi aku mesti takut tu sih Thauramasi matangda Jiri College ki principal R.K. Sanajaubi Devina asumna phongdokhi Aikoi Jiri College ki governing body ki founder president obiramba aikoi gi oja min panjarabada Thaudam Devendra Singh na leidabada thamoi songna oja singna nungaitaba phongdokjari adugi damakta oja singna nungaitaba phongdoktuna condolence meeting amasu pangthokjare loinana oja gi atmana iswari maphamda nungaina sikna shanti oina leinabagi damakta All Jiribam Sports Association AJSA na sinduna Jiribam Higher Secondary School ke sanabungda chatharakliba Taranipan Suba N Haricharan Memorial Sub Junior Boys Football Tournament ki ngarang sanakiba aroiba semi final match ta
SBYC na KMYC bu goal ani amada maithiba piduna SBYC final da khongthang jinkhre. Match asi KS Nilkamal, Aziz Haider, Iqbal Hussain amadi Javed na conduct tobikhi. Tournament asigi hayeng January gi tang taruki ningtil gi pung ani makai taba matamda SBYC ka Anandamoi club ka final sanaragani. Nungairaba pao yoga acupressure amadi physiotherapy gi matingna atomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laingana bagitamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuro Massage Acupuncture Acupressure Sirodhara Massage na chingba chawkhatlaba mahusagi layeng pathap singasina Diabetes Kidney amadi Liver ge anaba Paralysis Sciatica Spondylitis khwang naba khu naba Nerve ki anaba Blood Pressure Heart Disease Brain Stroke Nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khuding makna hakchang phana lainanaba steam bath amadi panchakarma tobiduna hakchang gi hu chenba toxin lauthokpa yai lengsin birago Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar Wandani advance booking gi damak mobile number 9395732456 number asida call tobirak namaning singjari Aroibada Maroiba Pao Amukhanna Assam ki Panchayat Mikhal Lakliba February ki tang tara ki manungda pangthoklagani ISRO na hapkiba Mangal Maru Singh numit mari ni damai pakna maton chongan mangamkre sana thaknaba polam sing newspaper da yomlaga pitanaba tasaina khangalakli Bharatagi haukiba Jagdeep Singh na malamgi manungda khwaidagi salary wangna phangba employee oire Jiri College ki founder president Oibiramba former minister Thaudam Devendra na laikhitabada college asina awaba phongdorakle amasung sub junior football tournament ta hayeng SBYC ga Anandamoi club ka final da sanaragani Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare